N Biren Luchingba State asigi BJP leingak NPP na sogat pataukraba matung party asigi Mla Singna ruling party na kauba Meepham Da Saruk Yada-Naba NPP Manipur Unit ke President N Kayisii na Khanghallakhre NPP State Unit ke President na Thadorakiba advisory note amada NPP na N Viren gi leingak sogatabagi wafam officially taukrabani maramaduna party ke member singna warep asibu inform thoi masigi mathakta ruling party na kauba Meepham Singna Saruk Yada-Naba loinana official press media statement ama pidringaida party ke state president ta mangzaunana pau piba natraga ayaba lawgadabani karigumba party ke warep asi Mla Singna ngakna chatrabadi disciplinary action lawkhatpa yai amadi khongthang asimak party ke wakolon amasung firep adu ngaktabakidamagni hairi panba yai state asida thokliba irang asina oihalakliba law and order security amasung leingakna kari khongthang lawkhalakadage haibagi matangda tha asigi haukiba tang 19 da chief minister N Birenna thaubu oiduna ruling party de yauriba Mla Singgi Meepham chief minister secretariat ta pangthokki Meepham adu pangthok tringai numit kharani mangoinana NPP na N Viren gi leingak ta sogat pataukhrabasu tang 19 gi Meepham aduda NPP Manipur Unit ki Mla Sing Tamenglong SCG Jangkemplong Panmai Kakjing SCG Mayang Lambam Prameshwar Moirang SCG Thongam Santi amasung Oinam SCG Irengbam Nalini na Saruk Yakhi aduga party SCG State President Tadubi SCG Mla N Kayisii Khetrigao SCG Sheikh Norur Hasan amasung Wangoi SCG Kuraizam Loken na ruling party ki Meepham aduda Saruk Yakhidabani